ꯂꯥꯛꯇꯕꯩ ꯂꯥꯛꯇꯣ ꯑꯗꯨꯝ ꯂꯥꯛꯄꯤꯗꯕꯅ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯑꯣꯚꯔꯑꯣꯜ ꯉꯥꯡꯉꯝꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤꯅꯦ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯆꯥꯎꯅ ꯃꯃꯤꯗꯤ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏ ꯃꯣꯛꯇ ꯂꯩꯔꯀꯥꯟꯗ ꯑꯁꯤꯕꯁꯦ ꯀꯅꯥꯅꯣꯅ ꯌꯦꯡꯕ ꯂꯥꯛꯄ ꯆꯞ ꯃꯥꯟꯅꯔꯦꯕꯀꯣ ꯈꯔ ꯋꯥꯔꯧꯔꯦ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡꯒꯤ ꯃꯇꯥꯡ ꯀꯩꯝ ꯄꯜꯂꯝꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯄꯦꯀꯦꯖ ꯈꯛꯇꯪ ꯂꯥꯎꯊꯣꯛꯑꯒ ꯑꯁꯨꯛ ꯀꯨꯏꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄꯦꯖ ꯀꯌꯥ ꯑꯃ ꯂꯩꯔꯤꯀꯣ ꯃꯌꯨꯝ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯀꯌꯥ ꯑꯃ ꯂꯩꯅꯔꯤ ꯃꯌꯨꯝ ꯍꯟꯖꯟꯕ ꯇꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯌꯨꯠ ꯃꯌꯥꯝ ꯋꯥꯅꯔꯤꯕꯅꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯝꯇ ꯈꯪꯅꯗ꯭ꯔꯦ ꯑꯗꯨꯗ ꯃꯥ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯔꯣꯔ ꯑꯗꯨꯒꯤ ꯄꯦꯀꯦꯖ ꯄꯨꯔꯛꯑꯦ ꯀꯥꯏꯗꯣ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯝꯃꯤꯁꯤꯗꯤ ꯀꯔꯣꯔ ꯑꯗꯨꯅ ꯌꯨꯝ ꯍꯟꯖꯟꯗ꯭ꯔꯤ ꯃꯌꯥꯝꯁꯦ ꯍꯟꯖꯜꯍꯟꯕ ꯉꯝꯗꯣꯏꯔꯥ ꯏꯝꯐꯥꯜ ꯃꯅꯨꯡ ꯂꯪꯉꯒ ꯑꯗꯒꯤ ꯏꯔꯥꯡ ꯇꯧꯗꯕ ꯃꯐꯝ ꯂꯪꯉꯒ ꯏꯔꯥꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤꯗꯤ ꯃꯣꯏ ꯍꯔꯥꯎꯒꯗ꯭ꯔꯥ ꯀꯣ ꯑꯗꯨꯅ ꯏꯔꯥꯡꯒꯤ ꯃꯇꯥꯡꯗꯁꯨ ꯄꯟꯕꯤꯔꯝꯗ꯭ರೆ ꯄꯦꯀꯦꯖ ꯈꯔꯁꯨ ꯂꯥꯎꯊꯣꯛꯑꯝꯃꯦ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯃꯇꯥꯡꯁꯨ ꯀꯩꯝ ꯄꯟꯕꯤꯔꯝꯗ꯭re ꯑꯗꯨꯝ ꯑꯟꯏꯟꯁꯀ꯭ꯔꯨꯄꯨꯂꯁ ꯂꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯔꯛ ꯆꯍꯤꯡꯅꯅ ꯂꯩ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯂꯩꯍꯜꯂꯒ ꯄꯦꯀꯦꯖ ꯈꯔ ꯄꯤꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑ ꯊꯦꯝꯗꯣꯏ ꯇꯥꯔꯒꯗꯤ ꯃꯣꯗꯤ ꯂꯥꯛꯇ꯭ꯔꯒꯁꯨ ꯕꯤꯁꯤ ꯇꯧꯔꯝꯕꯅꯦꯅ ꯐꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯂꯥꯛꯇꯕꯩ ꯂꯥꯛꯇꯣ ꯑꯗꯨꯝ ꯂꯥꯛꯄꯤꯗꯕꯅ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯑꯦꯁꯨ ꯅꯃꯥ ꯊꯣꯛꯄ ꯀꯩꯝ ꯇꯧꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯏꯁꯦ ꯀꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯎꯠ ꯆꯥꯏꯕ ꯍꯥꯏꯇꯥꯔꯦ ꯂꯥꯛꯇꯤ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯏ ꯑꯗꯨꯅ ꯁꯤ ꯌꯥꯝ ꯈꯤꯇꯪ ꯐꯖꯗꯦ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯅ ꯑꯣꯚꯔꯑꯣꯜ ꯉꯥꯡꯉꯝꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤꯅꯦ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯆꯥꯎꯅ ꯃꯃꯤꯗꯤ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏ ꯃꯣꯛꯇ ꯂꯩꯔꯀꯥꯟꯗ ꯑꯁꯤꯕꯁꯦ ꯀꯅꯥꯅꯣꯅ ꯌꯦꯡꯕ ꯂꯥꯛꯄ ꯆꯞ ꯃꯥꯟꯅꯔꯦꯕꯀꯣ ꯁꯤꯗ꯭ꯔꯤꯀꯥꯟꯗ ꯏꯚꯟ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒ ꯑꯣꯏꯔꯒꯁꯨ ꯀꯣ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯅꯥꯕꯗꯨꯅ ꯁꯤꯔꯒꯁꯨ ꯍꯔꯥꯎꯅ ꯁꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯛꯇꯒꯤ ꯑꯅꯥꯕ ꯂꯧꯊꯣꯛꯑꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ MLA ꯂꯥꯛꯏ ꯃꯤꯅꯤꯁꯇꯔ ꯂꯥꯛꯏ CM ꯂꯥꯛꯏꯅ ꯍꯔꯥꯎꯕ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎꯍꯟꯒꯦꯅ